17 May 2017 numit asida chahi 13 ngairiba Madhya Pradesh ki Parnada laiba chahi 13 ngairiba Hemanna magi mapadagi lupa lising nipu lauduna second hand bike ama lainaba yumdagi thoraklami. Hemanna hairiba bike asi lainabagidamak hanana wari sanaba loikrabani. Maram asina numit asida mapadagi sel lauduna Hemangi mamanabaga bike laiba chatkibani. Hemanna yumdagi thokiba asi matam kuichilaklaba phauba yumda halaklamkide. Matam asida magi mapa antar singna machanupada hanjin kayarak call toromi. Adubu Hemangi mobile asi switch off hairami. Maram asina antar singsu nungsa thiba haurami. Machanupana matam thenglaba phauba yumda hanjilaktabadagi police station da chatuna machanupa adigi matangda hairami. Adubu hairiba adu police nadi mapadagi sel loktoktuna koiba chatpa mamanabasinga party tawduna leiramgani haina thajanaramki. Ngahek leiraga yumda adum lakjagani hairamki. Adubu Heman yumda lakpa kauba leiramkide. Hemangi mapana yumda nungsa thina leiringai tanja adda Hemangi phone-dagi call ama laklami. Call adubu tawrukliba miyoi asi Heman nate atopa miyoi amana call adu pairaklaga nangi nachanupa asi aikhoigi khutta leire. Karigumba nachanupa asibu hingna kanba pamlabadi lupa lakh yankai pinaba kihillami. Aduga karigumba paw asi police da haidokpa taragadi nachanupa asibu hatkani hairami. Hemangi mapana kanadasu haidokloi nakoigi lupa lakh yankai adusu athuba matamda thorang tawge ichabu karisu tawbiganu hairami. Adugi matungda Hemangi mapana police station da chatuna wari pumba police da tamlami. Wari sing adu tabada khudakta police team amana Heman bu thiba haurami. Adubu police na phana kana honadana thirabasu Heman bu thiba phanglomkide. Asumna numit nini leiraba matungda sakhangdaba miyoi amana police da paw ama pirami. Madudi Patel Nagar gi thangnaba railway line gi manakta miyoi amagi maina chaktheklaba hakchang ama taduna leire haiba. Hairiba paw adu police na phangma matamda police na mafam aduda khudakta chatuna yinglami. Adubu hairiba hakchang asi kanagino haiba adudi khangdribani. Maramdi maina chakthekpadagi sakhangba warabani. Adubu hojik police na jingneriba miyoi asi nimit ninigi mamangda mangkibagi report ama lakkiba Hemangi oiramba yai haina thajanari. Adubu hairiba hakchang adu fajana yengchilaba matungda Hemangi hakchang oiramkide. Hemangi mamanaba Ritikni haiba khangmangamlamki. Hojikmaki oinadi Hemangi matangda karisu paw phangba leitribani. Adubu mahangna chaminakiba mamanaba amagi asiba hakchang phangba asina Hemangi mapada pakhatpa kaya ama phauramki. Hairiba misi asina police ki mafamdadi atopa angle ama malamki. Hairiba misi asi chamchamna siba misi nate kanagumba kharana fajana wakal khalaba matung hatpa oigani haina thajanarami. Adubu wari asigi asengba khanglakpadadi yamna thajadaba angakpa ama oinarami. Hairiba thadok asida miyoi ama khaknatana miyoi ahumbu tamthina hadolamki haiba khangmangamki. Hairiba paw asi tabada mafam aduaigi miyoi singna angakpa ama phaunaramki. Hairiba thadok asi makhoi mamanaba mangadagi haurakibani. Makhoi manga adudi Heman, Lokesh, Ritik, Sanskar aduga Hani Dubeni. Makhoi manga asi yam luna tinaba mamanaba marup singni. Amana amagi mateng pangnaduna punna koiba chatpa tawduna lerambani. Makhoi manga adugi manungda Heman asigi imung asi paisa paiba imung amani. Hemanna yumdagi lupa lising nifu puduna bike lainaba thokiba numit adudagi yumda hanjilaktabani. Matam aduda mapana police station da chatuna complaint ama tawraba matung mathangi numita machanupabu hingna pamlabadi lupa la yankai pinaba ki halamkibani. Police nasu call tawrukleba miyoi adu kanano haina thidokpa horongki. Matam aduda number adu Hemangi yumdagi kilometer 250 lapna leiba Indore-dagi tawrakpa oiramki. Police na Indore chatuna hairiba miyoi asi thigalamki. Phone tawrakkiba mafam asi achikpa umangumba mi kaya tadaba mafam amadagi tawrakibani.
Pulisna mafam adu khanglabasu karamba miyoina tawrokibano haiba adudi pulisna su khangmangam namkhide. Amaromda pulisna su khalamki hariba thabak asi tawriba miyoi asi soidana ajaw asangi khut yarongani. Yam hei singna tawduna asongba umang amadagi phone tawrokiba asi hayeng tegalabasu pulisna thiba phangdanaba hana mamangdagi plan tawraga tawrokba ama oirangani haina thajanaki. Police team amana Hemangi photo utuna miyoi kaya amada Hemangi matangda hanglami. Madudasu karisu mai pakpa ngamkhide. Asumna police na thibada matam khara changlami. Amuka hariba thodok asi kanana tawba oiramgadagi haiduna khangnaba Hemangi mapada amuka wari sanarami. Hemangi mapa Antar Singhna hairakpada 18 May 2017 asida magi mamanabaga bike lainabagi damag chatkibani. Pulisna makata na thigatpada nupi amagi matangda khangmangamlami. Nupi asigi mamingna Bunam Dube ni. Hariba Bunam Dube asi Hemangi mamanaba Hani Dube gi mamani. Hemanna makoigi yumda yam toina chathok chasin tawi aduga makata na Hemangi mapana hai Bunam Dube gi yumda chakhangdaba miyoi kaya ama chathok chasin tawi aduga amana Bunam Dube asi crime kharadasu chenaba miyoi amani. Magi mayumda nupa kaya amaga phaminaduna yu thakminaba churup thakminaba tawi aduga amana laisangi mafam amada Bunam Dube na lam khopchinbagi thodoktasu chenaba laikhrabani. Antar Singhna machanupa Hemanbu Bunam Dube gi yumda chattanaba kayarak haikhrabani adubu Hemanna yakhiramde. Asumna makata na police na thigatpada Hemangi mamanaba makoi marigi manungda makoi ahum amadi yumda lairamki adubu miyoi amadi yumda lairamdaba thingnaki. Maram asina yumda lairamdriba Ritikpu police na Heman mangkiba asida jeneramgani haiduna khalamki. Asumna Heman thiba khak natana Ritikpu su thiba horambani. Ritikpu thiringai tanja aduda Patel Nagar gi manaktagi Ritikki maina chaklaba haksang adu phangkibani. Maina chakpa khak natana magi mangaksamdasu hanana landakibagi mami taramki. Pulisna thijinbada Ritikki purse tagi maina chakpa ngamdana Patanpura Indore bus ki ticket ama yaromba thenaki. Hariba ticket aduna police tasu hena chingnaba ama lerami. Hariba thodok asi Hemangi mamanabasingsu yaromgani haiba. Maramdi Hemangi mapada call tawroktuna selgi demand tawrakiba mafam adu Patanpura Indodagini. Adugi matungda Hemangi mamanabasing adu police station da kauduna wahang tawrongki. Makoising adudi Lokesh, Hani Dube amadi Sanskarni adubu makoi ahum asi angang oiribani. Maram asina makoida ka hena phuba chaiba tawduna wahang tawba yadaba amadi makoigi mathakta chap chaba proof leitabadagi makoi ahumbu thadoklamki adubu investigation di leptribani. Asumna itha thajadana 28 May da Lokesh haibadi Hemangi mamanaba asibusu hadoklamki. Hariba mihat asi mamangda Ritikta hatkiba aduga manaba maongda halamki. Pulisna hojiksu Hemanbu thiribani asomdana mi amadagi ama siba horomi. Hariba misi asi chumna naraga siba nati miyoi kharana hatbani aduga hariba asi Hemangi mamanaba khaktada target tawtuna hatpa malamki. Oithokpa yabana makoina karigumba mastermind gi wari khangbadagi makoina police haidoktanaba hatpa oirambasu yai haina thajanaramki. Police Bunam Dube bu phaduna wahang tawnaba police station da puraklamki adubu matam asida yamna ngagliba amadi Bunam Dube bu wahang pahong tawnabagidamak phaduna police station da purakpa matamda mabu kannabagidamakta yamlaba miyamdagi call laklamki. Maram asina amuka hena police Bunam Dube da jingnaba lerami. Makata na Bunam Dube gi machanupa Hani Dube amadi Sanskar su police phaduna wahang pahong tawba matamda yamna ngai oiba thodok ama khanglami. Bunam Dube asi yamna ahenba pambi nupi ama oina haurai aduga luxury oiba lifestyle da hingba pamlami. Asumna Bunam Dube na tapna aranba thabak tawba horami. Magi yumda sakhangdaba nupa kaya ama lakpa horomki adubu matam asidadi karisu akaiba leramdri.
Hariba Todok Asigi Horofum Asi Magi Macha Hanidubi Amadi Hemanga Marup Oina Tinaba Matamda Hemangi Mapa Asi Paisa Paiba Amadi Irrigation Department da Tabak Tauba Asina Maram Oiraga Hemanbu Punam Dubena Lang Thakibani Hemanna Magi Mamanaba Hanidube Yumda Laitrabasu Hemanadi Makogi Yumda Chathok Chasin Tauba Leblamdi Aduga Punamna Hemangi Yumdagi Sana Lupa Karasu Lahulamki Amukti Hemangi Mamagi Sanasu Rakesh Jewelry da Rising Kunmangada Morgesta Thamlami Asumna Bunam Amadi Hemangi Arun Mamari Thamlami Angakpani Bunamgi Lichet Asi Machaga Tinariba Mamanaba Machagumlaba Asiga Karisu Nataba Sana Lupa Karagitamag Yamna Tukajaba Lichet Chalamba Asi Asumna no Madi Makoi Anigi Tabak Asi Bunamgi Macha Hanidubena Kalamki Madu Kanglakpadagi Hanidubena Hemanbu Atugi Matik Saurongki Matam Adudagi Hanidubena Heman Asibu Hanabigi Plan Tawa Horokibani Hemanna Lupali Singh Nifu Paiduna second hand bike Lainaba Torokiba Aduda Hariba Plan Asi Taubagi Kudong Chaba Pangibani Hanidubena bike Laibagi Harawa Pongdopa Oina Makogi Mamanaba Ataisu Nirmala Jangalda Party Taunaba Kaukibani Asumna Makoina Mapam Adu Yauraga Biar Taklami Matam Aduda Makogi Marup Sanskardi Yarumkidi Asumna Hanidubena Hemanbu Lupali Singh Nifu Adugi Matangda Mit Thakhallaga Hemanbu Hanaba Plan Taubada Ritik Amadi Lokesu Plan Aduda Yahonkibani Tanja ama yenglaga Hanidubena biargi bottle ama paikhatuna Hemangi kokta yam kanna thongkibani biar bottle su kairami aduga kokta kharasu soklami Hemana wakal phajana tadringaida akaiba biar bottle aduna Hemanda kayarak hanna landakibani soklaba Hemana laimaida onduna leidingai Hanidubena Hemangi puri khawdagi lupa lising nifu adu lathokibani aduga sel adu Ritik Lokesh Makoi Anida Khara Piriga Ayamba Seldi Hanidubena Laukibani Hemangi mobile phone adu switch off Tauduna Hanidubena Passion Kirami Matam Aduda Hemanchu Sor Honba Waramki Magi Aroiba Matam Yoksilaklamki Matam Aduda Magi Sak Asibu Khangdanaba Petrol Hajinduna Mai Thagibani Aduga Makoi Ahum Magi Yumda Hankibani Hanidubena Yum Yauraba Matungda Thokriba Thodoksing Adu Magi Mama Bunam Dubeda Tamlami Wari Adu Tabada Machanupa Mihatpa Adubu Lotsinaba Plan Amatorongkibani Punamna Ritikta Hai Hemangi mobile phone Adu Paiduna Indoda Chatnaba Hairami Mafam Adu Yauraga Hemangi phone dagi Hemangi Mapada Call Tauduna Lupa Lak Yankagi demand Taunaba Hairami Ritiksu Selgi Mayaina Punamna Haribasing Adu Tarongkibani Hariba Warising Asi Kanglaba Matungda Wahang Amadi Hangni Madudi Ritik Asi Kanana Hatpano Haiba Asini Ritikna Indodagi Halakba Matungda Ritik Amadi Lokeshna Punambu blackmail Tauba Haurami Makoina demand Tauriba Sel Adu Hana Pinaba Hairami Karigumba Pidrabadi Polista Loina Haitokani Hairamki Makoi Anina blackmail Taubadagi Punamna Makoi Anibusu Hanabagi Plan Tauba Horongkibani Plan ki matung ina 25 May da Hanidube amadi Sanskar Makoi Anina Pullaga Lokesta Sel Pinabagi Wari Hairamki Aduga Mapam Amada Puduna Chalami Makoina Lambi Lakpa Matamda Petrol Pump Amadagi Goldengi Bottle Ahangbada Petrol liter ani Lahon Kibani Adugi Matung Nekma Stop Dam Manakta Laktuna Lokespu Hatkibani Makoina Lokestagi Sel Khara Aadhar Card Amadi Persing Lathokibani Adugi Matung Lokeshpu Petrol Hajinduna Mai Thakibani Lokesh Halaba Matungda Ritik Pusu Mahagi Selgi Saru Adu Pinaba Call Tauduna Kaukibani Aduga Patel Nagargi Mapam Amada Puduna Laknaga Ritik Pusu Kauri Metuna Amadi Kokta Nungna Thomduna Hatkibani Adugi Matungda Ritiki Hakchang Adubusu Mai Thakibani Hemangi Yungi Myo Shingnadi Polista Makogi Thabak Asi Fazana Taudi Haiduna Complain Taukiba Lehrabani
पुलिसना हानना चिंगनरिबा मियोय अदुबु फजना खंगदोक्तुना अचुम्बा करिगिदमक पुथोकपा ngamdribano matam aduda हेमन हाटपगी मियोय अदु खंगलमलबदी लोकेश अमदी रेतिक असि सिरमदबसु याय अदुगा अमुक हेना गाग्लिबा अमना पुनमना हायरकपगी मतुंग इना करिगुम्बा मखोय ममा मचा असि फारमदब तारगदी संस्कार पुसु हाटकदबनी हायरमी थौदोक असिदगी सिनिंग चित्ता हिंहौरिबा असि संस्कार खक्तनी थेंगलबसु थेंगना पुलिसकी थबकना संस्कारबु सिगदबदगी कन्मंगमखिबनी अदुबु संस्कार असि बुनम अमदी हनी दुबेदगी कन्मंगमलबसु महाकना तौरमलिबा मराल अदुगी मतुंग इना चेराक्ति फंफम थोक्तबरा संस्कार हनी दुबे अमदी पुनम दुबेना हायरकपगी मतुंग इना लोकेश की हकचांग अमदी हेमन की हकचांगसु फंगमंगमखिबनी हारिबा थौदोक असि कोर्ट पुथोक्तुना हनी दुबे बुनम दुबे अमदी संस्कार की स्टेटमेंट अमदी एविडेंस प्रूफ की मतुंग इना सेशन कोर्ट ना रेयरेस्ट ऑफ रेयरेस्ट केस नि हाइदुना ऑर्डर थोक्लमी कोर्ट ना संस्कार हनी दुबे महाक असि अंगांग ओइरबसु हाइबदी जुवेनाइल की मनुंगदा चल्लबसु महाकना तौख्रिबा थबक अदुना मखोय अहुमबु पुंसी चुप्पगी ओइना जेलदा लैनबा ऑर्डर थोखिरमी हारिबा थौदोक असि अहानबा थोखिबा थौदोक अमनी अंगांग अमना पुंसी चुप्पा जेल लैबगी ऑर्डर थोखिबा हाइबा असि मसिनी ngasiगी असेंगबा थोखिबा थौदोक अमगी वारी करिसु नतबा सिबदा पुबा यारारोइदबा सेल थुम खरगी दमक पुनम दुबेना मचागुमलबा हेमनगा अरुण ममरी थमलुबदगी मियोय अहोंगी पुंसीबु करिसु लैतना मांगखिबा असि अदोंगी वखलदा करी फाविबगे हाइबा अदु कमेंट तौदुना खंगनबिरु मखोइना तौजरुरिबा अदुगी मतुंग इना कोर्ट न मखोय अहुमबु पुंसी चुप्पा जेलदा लैनबगी ऑर्डर थोक्तुना मदुगी चैराक फंगखि अखोइना कारोइदबदी अखोइना तौरुरिबा थबक अदुगी मतुंग इना चपचाना मदुगी चैराक फंगनी हाइबा असि मतम पुंबदा काउदबना फै ngasiगidi wari asi matang soida loijari mathangi anauba angakpa wari amada amuk thengnarasi aduga channel asibu support tawbiduna like share comment amadi subscribe tawba kaubiganu